Manipur thokliba chahi ama makhai faraba lan asigi khudong chaba lauduna India lengakna karigumba Constitution gi Article 3 gi power sizinaduna Manipur gi APUNBA SAKTAM THUGAINABA HOTNARAKLABADI Meeyamna Pirakhiba power Adugi Matung Enna Meeyamga Loinana Chap Chana Thengnagani haina Lok Sabha gi MP Dr. Angomcha Bimol akoizamna fongdokre wafamasi ngasi lana maram oiduna sugnu kendragi serau sugnu amadi kaksing khunau gi tongan ba mafamda hangba relief camp ta inmate sing amadi langi chaitheng fanglaba Meeyamga haktengnana unaduna makhoigi awanungai sing amadi mahakna MP ama oina parliament ta chatlaba matungda kari wafam sing pukhat haningi haibagi matangda wari shanaba lakpada haikhibani khongchat aduda MP Bimol na makha taraduna hai Manipur da hauzik thogliba irang asi India lengakna thokhanba irang amani haiba asi nongmagi mayek senglakle haireduna asigumba India lengaki asoiba asibu aikhoina ngangbada kanagumba kharana political gi khudong chaba lauba oina uriba asi aranbani India gi asoiba aranba haibasi aikoi khudingmaki tawfam thokpa thodang amani haina khangadabani Thogliba irang asigi waroisin puraknabani haiduna karigumba India na Manipur asibu thugainaba hotnaraklabadi mangonda Meeyamna sinariba power asi sizinaduna Chap Chana Thengnagani maru oina Manipur asi India da tinkhiba asi India gi atai state singa khenaba yamna lei masina maram oiraga international law gi oiba mityengdagi yenglagasu Manipur gi APUNBA SAKTAMda India na kaidawrungda khut thaba ngambagi thauna leite Meeyamnasu asigumba law asi khangbiyu haireduna state lengaki luchingmasingnasu Manipur kannaba hotnabada thamoi sengna thabak tawbiyu haiki Indian constitutional law sidi akoi Manipur lairabu matungda lakpani adugi basis ta kaida hoi thugai ga hai no haiba swaiba aduna history gi point of view dagi political argument dagi moral argument dagi legal argument dagi akoi na tawrakanda article 3 se semdoknaba ma change ba koi da ko sangba se masigi background mayam si yauraga akoi hana India is karino haiba ma India haiba ma punna lei sida ma argument to bom change na tragadi noi khakte exception ke goi oido no hairakane India is karino haiba gi masigi argument to kan the political demand ma manung ge sumna gi article 33 na tan na tab ko si ma change aduna nei ne ngasai aine parliament da ngangjare ba kholei ba interview da ngang ba aine wahai sina bada masina matunga la ka dawi na sina wamang yal hori ni sina thatni ne ba ma leader oige di masigi ai understanding am change ba Lepaki Meeyamgi luchingbo oige Meeyam da uchar gadaba nati Meeyam da gyan tana na lambi khanbam thokpa lambi da chumna gai torkanda power pisan gadabne Meeyam na power paira kanda Meeyam gi mihuchina Delhi ngana banga makadone an aikoi gi Meeyam na samnada ba Delhi na yarga dum chief minister ba Delhi na adraga to poiraga di aikoi mathau ta gi dra ba duna ni Delhi na se jonoi kap ke kapu lau ke lau nawa lau de noi gi leader sing di sida lei bunga tani adunga Meeyamga khusamnarga Meeyamna muthakpa ngamma mi oiragadi aikhoigi luchingba elected members singju Meeyamga samnanaba su honarakane aikhoidadi Delhi ga samnarige power pai noi ga samdine Delhi ga samnaraga sidai sida mi lising uthani buda lising manga yelaga thabak hapi bagi hostal thadok chapudi karor sam thilraga hairaga ne aigi thamdo konmanen pai che koi Meeyam gyan ta dum change Khongchat aduga mari lainana sugnu kendragi MLA K Ranjit na fongdokhibada state asida thokliba laibak thiba thodok asida sugnu area da mayum makai mai thadokraba singi yum saba haure MLA na makhata na haikhibada sugnu cooperative society gi makhada leiriba yum sing choina leiriba sing nauna amuk hanna yum saduna leibada khudong chadaba leigadaba asigi yenglaga hanagi praja Meeyam gi thabak thoram singda sizinanaba thamliba serau lamkhai manaki serau bright ki wang thangmada leiriba hectare manga muk chawba lam asi sugnu development committee gi mingda panduna leiriba asida serau cooperative ki mayum makai maina chakraba singi yum sananaba kathokzare hainasu MLA K Ranjit na makhata na fongdokhi MLA na makhata na hai nauna yum sanaba hotnaba asida praja Meeyam na mai pakhanaba hotnaminasi loinana serau da hauzik state amadi central forces marang kaina leire haireduna Manipur gi tongan ba mafamda hangba relief camp da leiriba serau gi miyoi sing isa gi yumda hanbiraklo nauna yum saraga ipa ipuna thamlamba isa gi lam ngakminasi haiki aina akoi sugunu gi laidi wo ka kaka kora dagi sugunu development committee gi mingda aina sahi khargi mamang da haiba dai law pori bari ga makhai ga khaslen le ko khotpa
तौरगा लौ परि मंगा लौरगा डेवलपमेंट कमिटी सुगुनुगिदा अइना ममिंग पालगा थम्बनी अदुना मधु सोरोक मयानि हेक थोंखोंग हाइबा ताइ थोंग मया दुगिना मंग लेरिबा सेरोगी चिंगोंग दुगिना थोंखोंग मया ताइना दुगी खोल सोमनोंसुक थंबदा लेरिबनी अदुना मयामदा अइना हाइनिंगिबसे मधुदा कोऑपरेटिव ता लेरमिबा युम कुनगा मरी मंगा से यारगदी अखोइगी अइना लेरगा थंजोइबा इको लौ परि मंगा मुकी एरिया दुदा सोरोक मया दुदा लम अखोइ कमिटीना अइगा तौरगा कमिटीना लमदु पिजरगे अदुगा मयाम लेगिरिबा हानगी मयाइदा खरा मताइदा खरा चाइना नाइतो मोइना ताबदो अदु हुजिकी मतमसिदा खितंग नुवाइत्रे अदु हुजिकी कमिटीगी मिंगदा लेरिबा इकोनुदा लेगिरो हाइदना अइ माइना सेशन तौजरबने बदु पाउ फंगिरब्रा फंगिद्रिब्रा ngasi मफमसिदा कोऑपरेटिव दा लेरिबा याउगिरगदि बदुमा अखोइगी कमिटीगा म्युनिसिपालिटी चेयरपर्सन सरका ताना बिरगा माइना तोगिरो थौरम अदुदा MLA TH लोकेश्वरना हाइखिबदा थोकलिबा इरांग असि लानबुंग अमा ओइरिबा इंडो बर्मा सुगनु लंबी परिंगी वाबगाइदगी सुगनु फाउबगी लंबी असि असुकी मतिक फतना लैरबा फाउबदा लैंगाक असिना सेमजिनबिदना लैरंबा असिना सिक्युरिटी फोर्स सिंगना लान खांबा चंगसिनबदा मतम चाना यौसिनबा ngamdabana हेन्ना खुदोंग थीबा अवाबा चैथेंग सोइदना फंगलिबनी TH लोकेश्वरना हाइ लैंगा की फन लेट्रबसु MLA सिंगी थागी तोलब ककपीरगा लान गी चैथेंग नंगलिबा मफम सिंगी लंबी सेम्बियु कथोकसगे मसिदा नत्तना लान गी चैथेंग नंगलिबा कौट्रुक सेंजम चिरांग कदांगबन इथम मोइरांग पुरेल न चिंगबा मफम सिंगी लंबीसु असुकी मतिक फट्रे मतम अमदा इरांग हेक थोकलकपदा अखोइगी मिचम सिंग तकथोरकपना हेक्ता हाली यारगदी मणिपुर लेंगा की चीफ मिनिस्टर अमसुंग वर्क्स मिनिस्टर अनिना खुदकी ओइना अरैबा फन अमदगी चटलिबा था असिगी मनुंगदगी हौदुना हाइरिबा रेड जोन ओइना लैरिबा लानगी चैथेंग नंगलिबा लंबी सिंग असि अथुबा मतमदा सेमजिनबियु हाइखी सिगी मते खितंग तांजा साबा खुदोंग चाबा फंगनेसिदा ऑल MLA हुंफुजे तारा अमना आदा तोरो तौंजसनो अखोइ यांखै जे within sigi timing mate khara sida within 20 ki manung da natraga this manung sitana angdeng prime minister unabi na ba appointment lo piyo law khoi puna maki apamba do thamse kari mama na yarat tare da adu chamana bestiya do puna maki the same second tok tok jisu kashu kaide ain hajari je adu kari mama taw bongam da taragati chum isagi chawri sung kon ko lai taragati hayeng mama da ngini pokma pokse hingal lai ra pokna phagani siraga Sini jalan nganga bimol tanya, hujikit lagi ba, angkang naraga, perjalanan pami ba, mengkong kadang MLA hadi, koi MLA siapa hari se, perjalanan siapa mana terang, aduh ini, saya tahu saya pada mana, juga jarak tadi, si mana ngam dapat tadi, mai, his nona, pura bi unfit minister, hari itu hai nengai leru, hai dah bayar mai ba, suara kalian, mana si una bang ngambil kodong jauh, pilih bang drama, logo drama. Stage leader na naman doon lawan mag koi yaw kasi ko sukai de koi MLA mga yaw kasi ko sukai de MLA yang kay mga ado pubira ka na ang gangi hari ba je pise lang na ba hawdi ka pa ngatang mati khara minini huni punggal khang ba jana tinna tawni ta ja si ta ne tawbiyo adu na tawbo dar ga di kitang ne thoki ba nimina ta ta ba tar pa kanda isa lai de na koi tai pe khanari ba mayam se he na pa khala ka ne adu de gi last ta Uida ba sindu urapa matam tu tane madu pun mungkin dai to do sakana pun untuk tanga